Ahmedabad ngarang thokhiba plane kaiba aduda yaukhibi cabin crew Nganthoi Sharma Kongbrai latpamgi haksang masak khangdoknaba DNA test ki damak pokminaba mase Ahmedabad ki damak Imphal thadokre. Ahmedabad ngarang plane kaiba aduda yaukhibi cabin crew Nganthoi Sharma Kongbrai latpam leikidra haiba confirm tawkraba matung Nganthoi gi thawa yaudrba haksang adudi DNA test tawgadaba walibanina chap chaba khangdokpa ngamdri. Thogdok asike matangda press na phangba pawgi matung inna laibak thiba thogdok aduda yaukhibi mioi singi haksang mai ka hena chakhibana laikhidraba singi masak maming mayek sengna khangba ngamdabadagi laikhidraba sing adugi DNA test tawbagi thabak kanna chathari. Nganthoi gi thawa yautraba haksang adu DNA test tawraga khangdoknaba mahaka pokminaba mase ngasi Ahmedabad ki dabang Imphal thadokre. Postmortem room gi in charge oina puriba Gujarat Police ki Inspector Chirai Gosaina phongdokhibada thogdok aduda laikhidraba mioi taruk ki masak maming khangdokpa ngambaga loinana ngasi masa masa ki imungda sinakre. Ahmedabad Civil Hospital da postmortem gi damak hakchang chani ga humpu manga purakhibani adum oinamak madugi manungda maigi sarukta soklamdaba haksang taruk khaktamak masak maming khangdokpa ngamkhibani. Laikhidraba sing adugi masak maming khangdoknaba haujik DNA test tawbagi thabak akanma mawngda chathari. Laikhidraba sing adugi mari matagi mioi chani tara mangarom laktuna masa masagi DNA sample sing pisinari. Sample sing adu BJ Medical College da thaba haure DNA test matching taunaba honabada chaurakna pung humdrani thoirom changani hairi. DNA sample sing adu chanaba hakchang sing hek phangbaga mari mata sing adu da sinakragani hainasu mahana makhatana phongdorakhi hairi.